ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯊꯣꯏꯕꯦꯟ ꯂꯤꯂꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄꯤꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯆꯍꯤ 19ꯇ ꯐꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯋꯥꯍꯩ ꯀꯌꯥ ꯊꯝꯖꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯡꯊꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯃꯥꯗꯨꯒꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯄ ꯀꯌꯥ ꯑꯃ ꯃꯆꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄꯗꯣ ꯄꯨꯊꯣꯛꯅ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠ ꯑꯩ ꯄꯥꯝꯖꯩ ꯑꯩꯒꯤꯕꯨ ꯏꯆꯥ ꯍꯥꯠꯄꯗꯣ ꯃꯗꯨ ꯈꯪꯍꯟꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯕ ꯑꯩ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯎꯔꯕ ꯊꯥꯛꯂꯛꯏ ꯃꯣꯏ 7 9 ꯄꯣꯛꯏ ꯏꯃꯥꯅ ꯇꯧꯗꯣꯏ ꯅꯨꯄꯤ 3 nupa mo umamaga poi am war poi sara ke pulai mo manga po podi ban kali imti apa sekane san pa ma ti kwa mo nupa di manga su ku sekane ama di kwa ka thele ga ma pole gre ani pi ga tak pa ngam da mo yo to ki bi na ti sekane pitu na ko poi ba ko sara he ga uju nu ja khang da adu isa pa ama di moi wa ka the de le ra man dam po de le sida lupa nupi ani nupi amaga moi taruk lai ba sida le ri chali chali aina du ke bote ya su moi do nga wa tab ngang wa na suri sa ji je dukan tik tik bang lai da suru ga cha ga thal ga ji bere le chere ba ma adu ba la nu sia ga gi tong tai go ta ba ga iba la ga la ko na Selain yang saya, bukan aku tahu ni nunggu yang kita tak tahu je. Uji tu kalau saya menunggu tu apa? Ini betul yang mana ni puji jadi lagi. Bapa kita orang kaya dengan. Ini orang paling ni bayi paling apa pun nak kerja kemudian. Ini ibu. Ay, bukan guna ya baru jadi. Maje online da gari online da maje khungau ma kakchei hai ko ga matai mojing da mama jing da mama ai online da khungau ma kakibani ai khungau dum da lawruge hai khewa da lawbula o hai moi wari duni ko aina hai ai di khungau dramina yum da lebani na moi gi wari imung nung gi wari do ngon tambada aina kamai to bono kamai to gibano chakibano hangbada khangau lawruni online da kai to khangau dum tang dai lawjaruge hairaga maje paisa lupa lising amaga kayano hai yawm hai ko maje phikhaw mo khut pairaga khangau lobane thokibane mo eni je yamna lapna te sidagi moi mayum sidagi kilo sudagi meter khano khana dani ko yam nakko mo khumdani ko ma to biram ja adu mo na sagang dabajing duna khame hai gari khamaga hangi hai kari maming dubo kari ba moi hai dubo moina amar kaubara hang hai angang dugi ama moi ani ni ko malengam basida moi ani jida amadi hinghaureba ama moi ani ni bu kapi ja ani ji moi ani ji kapi to bisida ama dubudi akhoi angang ji budi amar kauba khangbra hangi hai moi di moi angang dui wari ni ko lehori angang du tambagi wari ni ko adu madi police na pugre ngana anu go adu mangon du kapi hai mangon da kapadana akhoi angang ji ai angang ji hana kapri hai makokta kapa matungda ji angang do maje challaga tar hai maje malengamba aidi kaude habda tobinu kambi ai nasade habje yaroina kapon hai adu mu anga amdum kapi tobdo mogi nongoi chapi haber ko hangde ko adu mai to marai bakto anga amadugi laibak tu dai tar mathbak nam hai nongoi je nam kap chingbi da maru chaptana maru mari tarame ko mai lebam du ta ma chai moi tongno mo pham du da ado gari bike to sidai bike thodo kibini bike to makha du da noi maru chano pa hagadra inau pa sigi kano da di hakchang da di kaya pali ama khaktang palame makokta ado mongo da phuba chai bagi amta leite adu bu mana angang durgi tambadi akhoina tambadi kanbiyo hayawi adu mongo da mathbak sida nam du hingori je sida mathbak sida nam bajdi da
ꯃꯣꯏꯅ ꯏꯟꯅꯕꯁꯤꯗ ꯍꯧꯗꯕꯗꯨꯗ ꯃꯥꯗꯤ ꯀꯥꯎꯊꯣꯛꯑꯃꯒ ꯆꯦꯜꯂꯦ ꯍꯥꯏ ꯑꯉꯥꯡꯁꯦ ꯀꯤꯗ꯭ꯔꯕ ꯉꯁꯥꯏ ꯑꯃꯗꯣ ꯀꯥꯞꯄꯛꯑꯃꯤꯅ ꯆꯦꯜꯂꯒ ꯃꯥꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯣꯠꯂꯒ ꯂꯩꯔꯒ ꯃꯥꯁꯦ ꯀꯣꯟꯅ ꯀꯥꯏꯗꯪꯗ ꯏꯃꯨꯡ ꯃꯅꯨꯡꯐꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅꯦꯅ ꯈꯪꯗꯦ ꯍꯥꯏ ꯃꯣꯏ ꯃꯤ ꯀꯌꯥꯃꯨꯛ ꯁꯨꯏ ꯍꯥꯏ ꯃꯣꯏ ꯃꯤ ꯃꯔꯤ ꯂꯥꯛꯑꯦ ꯍꯥꯏ ꯃꯔꯤ ꯂꯥꯛꯑꯦ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯍꯥꯏ ꯒꯥꯔꯤ ꯑꯆꯧꯕꯗ ꯁ꯭ꯋꯤꯐꯇ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯏꯃꯨꯡꯁꯤꯒꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅꯐꯥꯎ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯦꯕ ꯉꯁꯥꯏ ꯇꯥꯔꯒ ꯂꯩꯔꯤꯗꯣ ꯇꯥꯂꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯨ ꯈꯔ ꯂꯠꯄ ꯍꯥꯏꯇꯥꯔꯦ ꯃꯄꯥꯁꯦ ꯃꯪ ꯂꯩꯕ ꯃꯪ ꯂꯩꯕꯒꯤ ꯃꯄꯥꯒꯤ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤꯗꯣ ꯈꯔ ꯂꯠꯄ ꯍꯥꯏꯇꯥꯔꯦꯕ ꯃꯗꯨꯗꯩꯗꯅꯦꯕ ꯑꯗꯣ ꯃꯗꯨꯗ ꯂꯠꯂꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗꯩꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯃꯣꯏ ꯅꯨꯄꯤ ꯑꯃꯅꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯇꯧꯕꯤꯅꯨ ꯍꯥꯏ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯑꯩ ꯊꯋꯥꯏꯗ ꯀꯝꯕꯤꯌꯨ ꯑꯩ ꯅꯠꯆꯗꯦ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯁꯤꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯅ ꯆꯦꯟꯈꯔꯦ ꯑꯉꯥꯡꯗꯨꯗꯤꯀꯣ ꯀꯥꯞꯄꯗ ꯑꯉꯥꯡꯗꯣ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯄꯥꯜꯍꯧꯗ꯭ꯔꯕꯅꯤ나 ꯃꯉꯣꯟꯗ ꯀꯥꯞꯄꯗꯣ ꯍꯧꯗ꯭ꯔꯕꯅꯤꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯗꯪꯗ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯅꯦ ꯈꯪꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯃꯔꯝꯗꯤ ꯁꯣꯔꯣꯛꯇꯣ ꯃꯤ ꯂꯠꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅ ꯇꯥꯂꯛ ꯑꯣꯏꯕꯅ ꯄꯨꯡ 12 ꯃꯤꯅꯤꯠ 5 10 ꯑꯗꯨꯋꯥꯏꯗꯨꯗ ꯖꯒꯥꯗꯨꯗꯅꯦꯕ ꯑꯉꯥꯡꯗꯣ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯆꯦꯜꯂꯛꯑꯒ ꯌꯨꯝꯗ ꯀꯀꯥ ꯃꯃꯥ ꯍꯣꯏꯗꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯊꯣꯅꯥꯎꯅꯤ ꯅꯣꯏ 이바ꯏ ꯊꯣꯅꯥꯎ니 ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯣꯏꯕꯨ ꯈꯪꯗꯦꯕ ꯆꯠꯂꯤꯕ ꯃꯣꯏꯕꯨ ꯇꯥꯔꯒ ꯂꯩꯗꯨꯕꯨ ꯈꯪꯗꯦꯕ ꯑꯗꯨ ꯀꯣꯟꯗꯪꯗꯗꯤ ꯃꯃꯥꯏꯗꯣ ꯌꯦꯡꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯖꯩ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯛꯄꯨꯗꯅꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯨꯗꯕ ꯃꯈꯣꯟꯗꯣ ꯌꯥꯝ ꯀꯟꯅ ꯇꯥꯈꯤꯗꯦ ꯍꯥꯏ ꯃꯈꯣꯟ ꯑꯃꯈꯛꯇꯪ ꯇꯥꯈꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯥꯞꯄꯗꯤ ꯃꯣꯏ ꯃꯔꯨ ꯆꯞꯇꯅ 4-5 ꯇꯥꯟꯅꯕꯕꯨ ꯌꯥꯎꯏ ꯃꯣꯏ ꯍꯥꯏꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯩ ꯏꯆꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ